ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ ꯌꯥꯏꯈꯣꯝꯕꯅ ꯌꯥꯝ ꯀꯥꯏ ꯆꯠꯇꯣꯏꯗꯣ ꯅꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯐꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒ ꯒꯥꯒꯥ ꯂꯥꯡꯅ ꯆꯠꯇꯣꯏꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ ꯖꯦꯁꯤꯀꯥꯅ ꯗꯥꯌꯥꯏ ꯐꯥꯒꯤꯗꯒꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯨꯀꯣ ꯃꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯒ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯥꯏꯕꯅꯤꯗ ꯗꯥꯌꯥꯏ ꯍꯣꯏꯗꯤ ꯆꯠꯂꯛꯇꯕ꯭ꯔꯣ ꯆꯠꯂꯦ ꯃꯌꯥꯝ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯗꯥꯌꯥꯏ ꯍꯣꯏꯅ ꯅꯨꯄꯤ ꯌꯥꯎꯖꯗꯕꯅꯤꯗꯅ ꯑꯩꯈꯣꯏꯒꯤꯅ ꯀꯣꯂꯦꯖꯀꯤ ꯑꯣꯏꯅ ꯆꯠꯄꯅꯤ ꯑꯩꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯗꯥꯌꯥꯏ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯑꯝꯇ ꯂꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯆꯠꯇꯕ ꯁꯨꯡꯌꯥꯕ ꯌꯥꯗ꯭ꯔꯕꯣ ꯗꯥꯌꯥꯏ ꯅꯪꯕꯨ ꯑꯝꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯎꯕ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯑꯅꯨ ꯖꯦꯁꯤ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯅꯅꯤꯡ ꯇꯧꯔꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯖꯦꯁꯤꯀꯥꯅ ꯇꯞꯅ ꯗꯥꯌꯥꯏ ꯑꯗꯨ ꯑꯩ ꯊꯝꯃꯒꯦ ꯍꯌꯦꯡ ꯆꯠꯄꯒꯤꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯈꯤꯒꯦ ꯌꯥꯏꯈꯣꯝꯕ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯇꯥꯗ꯭ꯔꯣ ꯍꯣꯏ ꯊꯝꯖꯔꯣ ꯊꯝꯃꯦꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯠꯀꯛꯏ ꯌꯥꯏꯈꯣꯝꯕꯁꯨ ꯐꯣꯟꯗꯣ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯑꯩꯗꯤ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯇꯥꯅꯤꯛꯅ ꯀꯔꯤ ꯑꯃꯨꯛ ꯄꯦꯜꯍꯧꯗ꯭ꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯃꯦꯂꯣꯗꯤꯅ ꯉꯁꯥꯏꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯅꯝꯕꯔ ꯂꯧꯍꯧꯒꯦ ꯇꯧꯔꯒ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯆꯥꯛꯂꯤꯕꯖꯥꯠꯅꯤꯀꯣ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯃꯤ ꯆꯥꯎꯕ ꯌꯥꯏꯐꯣꯏꯒ ꯄꯨꯜꯂꯒ ꯂꯩꯕ ꯃꯤꯗꯨꯔꯣ ꯇꯥꯅꯤꯛꯅ ꯍꯣꯏ ꯃꯀꯣꯏꯒ ꯈꯔ ꯆꯣꯡꯕ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯕꯗꯣ ꯑꯗꯨꯗꯤ ꯐꯖꯕꯅꯤ ꯃꯁꯛꯇꯣ ꯃꯦꯂꯣꯗꯤꯅ ꯑꯗꯨꯗꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯐꯖꯕ ꯀꯥꯏꯁꯨ ꯄꯥꯝꯂꯤꯕꯅꯤꯅꯦꯀꯣ ꯀꯩꯅꯣ ꯑꯩ ꯁꯛꯁꯦ ꯌꯥꯝ ꯊꯤꯔꯕ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯅꯣꯛꯂꯒ ꯊꯤꯗꯤꯌꯦ ꯃꯤꯁꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯄꯪꯊꯤꯗꯤ ꯊꯤꯗꯕ꯭ꯔꯥ ꯈꯜꯂꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯇꯥꯅꯤꯛꯅ ꯖꯥꯠꯅꯤꯀꯣ ꯐꯖꯔꯦ ꯐꯖꯕꯅ ꯀꯩ ꯍꯥꯏꯔꯨꯔꯅꯤ ꯊꯥꯗꯣꯏꯂꯦꯝꯕꯤꯁꯨ ꯅꯣꯛꯑꯒ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ ꯌꯥꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯥꯛꯑꯣ ꯄꯨꯡ 4 ꯇꯥꯔꯦ ꯍꯣꯇꯦꯜ ꯆꯥꯡꯉꯝꯃꯅꯤ ꯀꯩꯅꯣ ꯈꯔ ꯆꯥꯎꯔꯁꯤ ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦꯕ ꯇꯥꯅꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯕꯗ ꯍꯥꯏ ꯂꯩ ꯏꯕꯦꯝꯃ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯀꯩꯅꯣ ꯆꯥꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯅꯣꯛꯃꯤꯟꯅꯩ ꯕ꯭ꯔꯦꯅꯤꯅ ꯑꯃꯗꯨ ꯀꯣꯜ ꯇꯧꯁꯤꯜꯂꯨ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯍꯪꯉꯨ ꯂꯨꯀꯥꯁ ꯌꯥꯏꯈꯣꯝꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯌꯥꯏꯈꯣꯝꯕꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯁꯦ ꯉꯝꯗ꯭ꯔꯕ ꯈꯪꯗꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗ ꯑꯣꯛꯏ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯗ ꯁꯤꯔꯗ꯭ꯔꯣ ꯅꯣꯏꯕꯣ ꯂꯨꯀꯥꯁꯅ ꯀꯅꯥ ꯊꯦꯡꯅꯗꯧ ꯂꯩꯒꯦ ꯑꯗꯨꯒ ꯌꯥꯝ ꯀꯦꯔꯤꯗꯨꯕꯣ ꯅꯄꯥꯗꯣ ꯊꯦꯡꯅꯗꯧ ꯂꯩꯌꯦ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯅꯤꯅꯦ ꯊꯝꯃꯣ ꯂꯣꯏ ꯊꯣꯛꯂꯛꯑꯒꯦ ꯕ꯭ꯔꯦꯅꯤꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯗ ꯁꯤꯔꯗ꯭ꯔꯕ ꯅꯣꯏꯕꯣ ꯕ꯭ꯔꯦꯅꯤꯅ ꯒꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯀꯣ ꯆꯤꯟꯕꯅ ꯒꯥꯔꯤ ꯊꯧꯐꯝ ꯐꯥꯎꯕ ꯂꯩꯔꯔꯣꯏꯅ ꯇꯧꯕꯅꯦ ꯌꯥꯏꯈꯣꯝꯕꯅ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯨꯀꯥꯁꯅ ꯃꯥꯅ ꯑꯃꯨꯛ ꯁꯤꯡꯖꯤꯜꯂꯛꯏꯅꯤꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯣꯅꯨꯡ ꯃꯃꯥꯡꯂꯣꯝꯗ ꯀꯥꯞꯊꯔꯛꯏ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯅ ꯌꯥꯏꯈꯣꯝꯕ ꯖꯦꯁꯤꯀꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯧꯒꯠꯂꯕꯣ ꯖꯦꯁꯤꯀꯥꯅ ꯍꯧꯒꯠꯄ ꯀꯨꯏꯔꯦ ꯗꯥꯌꯥꯏꯗꯤ ꯌꯥꯏꯈꯣꯝꯕꯅ ꯑꯩꯗꯤ ꯍꯧꯒꯠꯇ꯭ꯔꯤ
ꯊꯦꯡꯉꯦ ꯍꯧꯒꯠꯂꯣꯗꯅ ꯍꯧꯒꯠꯂꯗꯣꯏꯅꯤ ꯑꯗꯨ ꯅꯍꯥꯟ ꯑꯩꯈꯣꯏꯅꯤꯅ ꯍꯥꯏꯅꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯑꯣꯏ ꯈꯪꯖꯤꯟꯅꯗꯕ ꯇꯧꯅꯣ ꯖꯦꯁꯤꯀꯥ ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯂꯥꯡꯍꯜꯂꯛꯀꯅꯨꯀꯣ ꯀꯩꯅꯣ ꯀꯩ ꯀꯔꯝꯕ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯔꯒ ꯏꯁꯧ ꯇꯧꯍꯜꯂꯛꯀꯅꯣ ꯑꯩ ꯀꯩ ꯍꯥꯏꯅꯣꯕ ꯅꯪ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯖꯦꯁꯤꯀꯥ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯗꯥꯌꯥꯏ ꯍꯦꯄꯤ ꯕꯔꯊꯗꯦ ꯀꯥꯎꯏ ꯑꯩ ꯇꯁꯦꯡꯅ ꯀꯤꯝ ꯆꯥꯕ ꯁꯣꯏꯔꯣꯏ ꯑꯗꯨꯗꯪ ꯍꯥꯏꯗꯣꯏꯔꯣ ꯑꯇꯩꯗꯤ ꯑꯇꯩ ꯀꯩ ꯍꯥꯏꯁꯤꯒꯦ ꯑꯁ ꯀꯥꯎꯔꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯌꯥꯏꯈꯣꯝꯕꯅ ꯑꯗꯨ ꯍꯣꯔꯦꯟ ꯄꯨꯡ 1 ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯖꯦꯁꯤꯀꯥ ꯍꯥꯏꯅꯤꯡꯒꯨꯝ ꯍꯥꯏꯅꯤꯡꯗꯒꯨꯝ ꯍꯣꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯌꯥꯝ ꯍꯩꯅꯗꯕꯗꯧꯅ ꯇꯧꯔꯤꯗꯤ ꯌꯥꯝ ꯇꯜꯂꯕꯣ ꯇꯟꯗꯦꯗ ꯀꯩꯒꯤ ꯇꯟꯗꯣꯏꯅꯣ ꯌꯥꯏꯈꯣꯝꯕ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨ ꯑꯩ ꯍꯣꯔꯦꯟꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯗꯧ ꯂꯩꯀꯣ ꯀꯩ ꯋꯥꯅꯣ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯪꯅꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯤ ꯇꯥꯕꯗ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯒꯅꯤ ꯀꯩꯅꯣ ꯖꯦꯁꯤꯀꯥ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯆꯔꯥꯡꯅꯍꯜꯂꯤꯁꯦ ꯀꯩ ꯋꯥꯅꯣ ꯖꯦꯁꯤꯀꯥ ꯅꯨꯐꯦꯠ ꯇꯧꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯍꯣꯔꯦꯟ ꯗꯥꯌꯥꯏꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯁꯨ ꯇꯧꯕꯤꯅꯨ ꯁꯥꯟꯇꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯌꯥꯏꯈꯣꯝꯕ ꯐꯣꯟꯗꯨ ꯃꯈꯥꯗ ꯇꯞꯅ ꯊꯥꯡꯊꯔꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯨꯝꯂꯛꯏ ꯏꯃꯥ ꯀꯩ ꯂꯩꯔꯒꯦ ꯁꯥꯟꯇꯤꯅ ꯒ꯭ꯌꯥꯁꯇꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯦꯟꯖꯥꯡ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯃꯨꯛꯇ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯍꯣꯏ ꯏꯃꯥ ꯊꯣꯛꯂꯛꯑꯒꯦ ꯂꯥꯛꯑꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯟꯇꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯌꯥꯏꯈꯣꯝꯕ ꯃꯃꯥ ꯊꯣꯛꯈ꯭ꯔꯕꯗ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤꯀꯥ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯑꯗꯨ ꯑꯩ ꯒ꯭ꯌꯥꯁ ꯑꯝꯇ ꯂꯧꯔꯨꯒꯦ ꯊꯝꯃꯒꯦꯀꯣ ꯍꯣꯔꯦꯟ ꯑꯩ ꯂꯥꯛꯑꯝꯗꯥꯏꯗ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯈꯣꯝꯕꯅ ꯐꯣꯟꯗꯨ ꯀꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯐꯣꯟꯗꯨ ꯀꯛꯏ ꯌꯥꯏꯈꯣꯝꯕ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯕꯥꯠꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯌꯥꯏꯈꯣꯝꯕ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯨꯗꯅ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯗꯣ ꯖꯦꯁꯤꯀꯥꯅ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯗ ꯌꯥꯏ ꯑꯩ ꯉꯁꯤ ꯍꯥꯏꯗꯅ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨꯀꯣ ꯇꯧ ꯉꯝꯕꯤꯅꯦꯁꯨ ꯇꯥꯍꯟꯕꯤꯒꯅꯨ ꯊꯃꯣꯏ ꯋꯥꯔꯛꯄꯤ ꯉꯝꯗꯕꯤꯅꯦꯁꯨ ꯍꯥꯏꯕꯤꯅꯨ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯗꯥꯌꯥꯏꯗꯗꯤ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯌꯥꯏꯈꯣꯝꯕ ꯑꯩ ꯂꯥꯜꯂꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯌꯥꯏꯈꯣꯝꯕꯗꯤ ꯖꯦꯁꯤꯀꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯀꯩꯅꯣ ꯖꯦꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯗꯥꯌꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯛꯅꯔꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯁꯨ ꯀꯨꯏꯅ ꯈꯪꯅꯕ ꯑꯣꯏꯔꯔꯣꯏ ꯀꯩꯅꯣ ꯖꯦꯁꯤ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯟꯒꯦ ꯈꯟꯒꯅꯨ ꯗꯥꯌꯥꯏ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ ꯌꯥꯏꯈꯣꯝꯕ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯗꯥꯌꯥꯏꯒ ꯀꯥꯏꯅꯕ ꯅꯪꯒꯤ ꯀꯔꯤ ꯅꯤꯡ ꯊꯨꯡꯗꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯤ ꯐꯤꯔꯦꯞꯇꯣ ꯂꯧꯔꯤꯕ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯦ ꯅꯪꯕꯨ ꯋꯥꯍꯟꯕ ꯑꯣꯏꯅꯁꯨ ꯊꯣꯛꯂꯔꯤ ꯑꯩꯒꯤꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤ ꯂꯩꯌꯦ ꯖꯦꯁꯤꯀꯥꯒꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯖꯦꯁꯤꯕꯨ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯕꯤꯔꯝꯂꯦ ꯗꯥꯌꯥꯏ ꯅꯪ
Nang lali khandano. Ay testing na soikri. Kaino ha? Nuksiba si Pagiro. Nuksina ning mamatanda. Nuksina ning daba matanda. Nuksira haiba. Masub hekta yabro. Yabra ba? Nang pamis kaino. Nang na pamli bise kaino ba? Ase haiduni yaikomba gari duda makotuna kana thinjili. Ngasidaki ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯔꯝꯃꯤ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯕꯁꯦ ꯗꯥꯏꯒꯤ ꯋꯥꯈꯜꯗꯒꯤ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯣ ꯑꯩꯁꯨ ꯀꯥꯎꯕ ꯇꯝꯂꯒꯦ ꯌꯥꯏꯈꯣꯝꯕ ꯃꯈꯣꯜ ꯊꯣꯛꯅ ꯅꯨꯄꯤ ꯅꯣꯏꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯅꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯝꯃꯤꯅꯣ ꯍꯥꯏꯌꯣ ꯖꯦꯁꯤꯀꯥꯁꯨ ꯌꯥꯏꯈꯣꯝꯕꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯏꯔꯣꯏ ꯈꯪꯕꯅ ꯃꯥꯅ ꯍꯥꯏꯔꯤꯕꯅꯤ Jessica tapna hairi. Dai ai testing na soikre. Sorry habina yaro. Ai mo mufum si dalamo. Ai nang yam nuksiye Jessie. Nang na duk thamoi kali du kai kino. Nuksi base phagi na ti. Ai nang na hayag libo hay mem se. Nang ni thamoi da nuai te bo mache amo phau bhe phau dabra. Ayo Jessie. Kumuna chindo. Ai gidi, ai ning belori da yai. Yai komba penda na. Nang sunu mo di suida na. Ai ni pang liba jaya se, pang lakini e. Nang siya matam lakini. Mi amagi nang siya bubu. Kasi ay tina kaliban nang se. Ay tasing nang ay. Ay tasing na nang buwaro e. Asi haido na kapli. Jessica na. Haukiba mayamdo punsigi tangkak amani haina khalo yaikomba kari sukomde dayai aiga naga taukiba sadukiba mayamdo maglani haina khalo kaukro yai aiga nagi wasu tapu pamje chakro ifamdagi lapna Jessica su lona thamoi nungda kapjai Wahai amata haramda kaptuna chenki. Yaikomba pendaba mayamduna phumbungnaduna makhada phamtaduna pena kapli. Matamdi asum thengjilai. Yaikomba masado kaplubagi wabana dilorabani. Adubu mahak haugatuna gari adu thawbawi. Nason pikna Jessica nanganglamba mayamdu adu magtaduna lay. Yaikomba numidang waramgi Gari chinba maraktuda manglaga gari adu magthawai traffic na huichen khonglibadu taba nate mahi gari chinba na marak aduda nakandagi tata amana safukanna yaikomba gari adu thomi mayam dusu mahi loina chensinare yaikomba masa adu kana laure Santi machanupagi mataududa masada paiduna nomi. Bungo, si, nang bugyanam da tau haibane. Yaikomba pukagwalai, humang nasu punglupe masado. Santi na. Bungo, si, kay dorge nang bo, humang nasu lore. Ima, kay sundaw di, mang pataba mamang begini. Doctor Ron lakpa matam yorduna matang changlaga lakpada Yaikomba girum adusi yoraklami. Mr. Yaikomba, nang nasado kasi tuto pataw droba na dro. Yaikomba na. Ay doctor, kasi tuto pataw dre. Adudi BP yung da check taksi. Asi haido ng BP adu yingi. BP di normal ere. Hidak to matam kra chaw ko suibyade. Ay dagi din ako isu disaster wiyarni. Ay fare, fazana potharo ko. Asi haram naga doctor du thokri. Yaikomba tapna. Ima, pabung di udena. Sandy na. Nai pabung do office ki aruba malayri na chakibani. Nanaw nupasu ngihakle dilani. Ngihak pothazaro. Yaikomba tapna hiptare Hiyay no na.
ꯇꯥꯕ꯭ꯔꯣ ꯕꯦꯝꯃ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯐꯖꯅ ꯏꯪꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯑꯍꯣꯏ ꯏꯃꯥ ꯊꯥꯗꯣꯏꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯇꯅꯤꯛꯇ ꯀꯣꯜ ꯇꯧꯏ ꯇꯅꯤꯛꯅ ꯍꯜꯂꯣ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯝꯃꯤꯅꯦ ꯅꯪꯗꯤ ꯑꯩꯁꯨ ꯐꯝꯃꯤꯌꯦ ꯑꯗꯨ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯖꯦꯋꯤꯁꯇꯣ ꯉꯁꯤꯁꯨ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯊꯥꯗꯣꯏꯂꯦꯝꯕꯤ ꯇꯞꯅ ꯇꯅꯤꯛ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯣꯛꯁꯤꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯃꯤ ꯅꯪꯒ ꯅꯤꯇꯤꯡꯒ ꯈꯪꯅꯗ꯭ꯔꯤꯉꯩꯗꯒꯤ ꯅꯪꯕꯨ ꯑꯗꯨꯝ ꯁꯦꯟꯅꯖꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯇꯅꯤꯛ ꯇꯣ ꯑꯩꯒꯤ ꯁꯤꯇꯨꯌꯦꯁꯟ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯍꯣꯏꯁꯦ ꯇꯣꯛꯇ ꯇꯣꯛꯍꯧꯔꯒꯦ ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯔꯥꯍꯨꯜ ꯋꯦꯇꯤꯡ ꯆꯪꯉꯛꯏ ꯍꯣꯏ ꯍꯣꯏ ꯁꯥꯟꯅꯖꯔꯣ ꯇꯅꯤꯛ ꯀꯣꯜ ꯑꯗꯨ ꯀꯛꯏ ꯊꯥꯗꯣꯏꯂꯦꯝꯕꯤꯁꯨ ꯐꯣꯟ ꯑꯗꯨ ꯏꯁꯩ ꯊꯥꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯀꯤꯆꯟꯗ ꯆꯪꯂꯛꯏ